Delhi Meetei Co-Ordinating Committee DMCC na sinduna Manipur da hauzik thokliba erang asigi matangda Delhi gi Jantar Mantar da Wakat Khongjang Chatthakhre hairiba Khongjang asi Manipur da su khwairamban ima kaithil Joint Coordinating Committee ima gi maira amadi masigi Women's Wing Delhi Meetei Co-Ordinating Committee na How Ground Jinga Mathak Imphal East ki mafam kayada amadi atopa malem gi leibak sing da su wakat mifam famduna Khongjang Chatthakhre Delhi Meetei Co-Ordinating Committee DMCC na ngasi su thokpa chirol amada Manipur da chahi amaga thamari henbadagi thokliba irang asida Central Government amadi State Government na Cookie Arm Group amadi makhoibu saugatliba foreign gi group sing rogue elements of paramilitary forces and armed forces lo ningthina leiba state ama oihalu Central Government na khaidokliba buffer zone sing leihandaba maitai singbu India ge atai mafam singa leikang git lambi Kuthangda samna halu amadi lanjena duna leiriba miyam masa masagi mafamda hanjin halu haibana chingba demand tawraduna Khongjang adu changsin kibani